Lakhipur online puthokchaba August ki tang ani leibak pokpa numit ki Khomjinba Pao tabirasi. Ahanbada maruoiba Pao Mahiroi singda digital ki kuthangda caste certificate phanghananaba anoba portal Mission Bhumiputra hangdokre. Commonwealth Games ta Ligmabam Susila Debina judo ki keji nipunipan ki kanglupta silver medal laukre. Sonai Kendra ki Done Hori Part 1 ki family humpuramna TMC da mingchan khre. Passenger service tawriba kangbu singna inner line permit yaudaba passenger singbu makhatana pubirakta ba phongdorakli amasung jiribam da referee refresher amadi clinic course chathakre. Haujik mapungoi pau tabirase. Rajya asigi mahiroi singda matam ichang changdana digital gi oiba caste certificate phanghanabagi pandamda Mukhyamantri Dr. Himanta Biswa Sarmana Mission Bhumiputra hainaming thonba portal ama ngarang hangdokre. Guwahati gi Srimanta Shankardev Kalakshetra da pangthokpa thoromda CM na portal asi haunabi matungina hangdokhi. Hairiba portal asi gi kuthangda Assam gi class 9 dagina class 12 phawbagi mahiroi singna makhoi gi caste certificate sing online gi kuthangda matam ichang changdana lokthokpa yaragani. Mahiroi singna bhumiputra.assam.gov.in hairiba portal asida tangai fadana changba che changsing upload tawduna apply tawraba matungda tha amagi manungda SC ST amadi OBC gi caste certificate sing phangba yaragani. Commonwealth Games ta laibak asigi judo sanaroi Manipur gi Ligmabam Susila Debina judo gi keji nipunipan gi kanglupta silver medal phangle. Mahaki medal asiga loinana Bharatna Commonwealth Games tagi sanagi ahum lupagi ahum aduga chenjengi takaman ani punna ngarang phawbada medal nipan laurakre. Golaghat district ki manung chanbada leiba Lakhinagor apokpa marup ki sanglenda mitei yellow mek takpi tamibagi thorom haukiba July gi tang 13 nongmaijing numitagi haukre. Jam, kan, dan, san, dan, bam, jam, rang, bam, hum, ram, wang, ngam, ijam. Excellent coaching for Navodaya Vidyalaya and Sainik schools for Class 6, English, Manipuri medium, by a group of experienced teachers, with experience of 10 years. For further information, please contact mobile number 7005440390 or 6003966742. Sonai Kendra gi Done Hori Part 1 gi Family Humpurom gi Miyoi Singna Assam Trinamool Congress ki State Secretary Dr. Maimom Santi Kumar gi kuthangda Trinamool Congress ta mingchan khre. Trinamool Congress Jindabad, Mamata Banerjee Jindabad, Abhishek Banerjee Jindabad haiba kholaw ga loinana miyamna TMC da join tawkhibagi harau tayamba phongdoknaki. Dr. Santi Kumar na miyambu taramna okhi. Mahakna hai Sonai Kendra gi miyoi lakh ahum makhai gi manungda Thabak phangdaduna leiriba miyoi lakh ani lising kunithoi leiri masigi manungda lomi gi masingna lising kuntra homdoiromni adubu thabak phangdraba amadi lomi singi chawkat thorang karimata lakhat pidabana maram oiraga miyamna West Bengal model da Mamata Banerjee gi krisak bondhu amadi swasthya sathi na chingba scheme ururaga miyamna TMC bu pamnarakli haina phongdokhi. JCILPS Manipur gi thomi singna awang sekmai gi nongthombamda National Highway number 2 Imphal Dimapur lambi gi Dimapur dagi changlakhiba passenger vehicle singda inner line permit pairakpra haibagi drive ama August gi tang amada pangthokre. Hairiba drive asida non local passenger chahum henbada inner line permit jarokpra haina check tawki. Hairiba non local sing atugi marakta permit paidana lakpa passenger sing su jawrakhi. JCILPS Manipur na permit jawdaba passenger sing adu makhoina tonglakhiba gari ki driver aduna daita lahonduna maudagi permit amuk hana pairaknaba haiduna halan khi hairi.
Manipur passenger service tawriba kangbusinga inner line permit yaudaba passenger singbu makhatana pubiraktanaba JCILPS Manipur gi co-convener Warepam second gi cherolamada phongdoragli. Jiribamda referee refresher amadi clinic course chathakre. All Manipur Football Association Ampha gi meeting makhada All Jiribam Sports Association AJSA na sinduna numit humni gi oiba referee refresher amadi clinic course ama AJSA gi hall da pangthokre. Thauramda AJSA gi president M Brajakanta Singh amadi I Rabi Chandra Singh na instructor oiduna Jiribam gi referee 33 na saruk yari. Self-help group na piba kanabagi matangda training program ama pangthokre. Tamenglong district ki Tausem subdivision ki manungchan na leiba Oinamlong community hall da Tausem cluster Rongmei Naga Baptist Association RNBA amadi Bread for World na sinduna self-help group na piba kanaba amadi masina khungangi chawkhatpa purakpa haibagi matangda nongmagi oiba training program ama ngarang pangthokre. Thauramda punna self-help group taramari romna saruk yakhi. Thauramadu PESCH ki director Namkhinlung Pangmai Sarugyaki Loinana resource person oina Sarugyaki ba MSRLM gi Jiribam CD block ki manager Wahengbam Premchana self-help group ki kanaba sing matau karamna loan logani haiba amadi self-help group karamna semgadagi haibagi matangda mamutana phongdoki. Si yenga bamatungda moina loan pirakani. Adudi khwai maru oirisi Puksien Siengba, Sinsarwayba, Honest Wayba, they okay machine Amagamatin Pang, but the Gallery. Aroibada Maroiba Pao Amokana Mahiroi Singda digital gi kuthangda caste certificate panghananaba Anoba portal Mission Bhumiputra Hangdokre. Commonwealth Games da Ligmabam Susila Debina Judo gi Kejinipuni Pangi Kanglupta silver medal lokre. Sonai Kendragi Done Hori Part 1 gi family humpuramna TMC da mingchan kre. Passenger service tawriba kangbu singna inner line permit yaudaba passenger singbu makhatana pubiraktanaba phongdoragli amasung Jiribamda referee refresher amadi clinic course chathakre. Lakhipuronline YouTube channel gi Khomjinba Pao sandokjaba ngasigi oinadi matang asidaloi jare.